ngasi numida wairam phongkiba tungan manipuri sifungsing amasung thokiba thawdo wathokising dagi maroibi ipausing miyamna thamjagi ahanbada kangla paudigi lakusaraga intensified pulse polio immunization hawdokre aikhoigi tungi mirol gi damak polio vaccine matam sana kapthoksi Dr. Ranjan aikhoigi tungi mirol gi damak polio vaccine matam sana kapthoksi haina Dr. Sapam Ranjan na phongdokre wafam asing National Immunization Day Intensified Pulse Polio Immunization 2024 hawdokpagi thoramna maangna phongdokhibani Directorate of Family Welfare Service amadi State Health Society NISM Manipur na sinduna lamphel da laiba State Family Welfare Training Center campus ta pangtokhiba thoramada Family Welfare ki Director Dr. L Tomsa Kuman Health Service ki Director Dr. O Sanahan bi amadi State Mission Director NISM Dr. 3rd Nongmei Thoramapu Sungiki Thoramasiga Mari Laina Nauna Saba Multi Immunization Center Amasu Minister na Sangaba Galoidana Angang Sing the Polio Vaccine Sing Minister Lusing Duna Pitaki Minister na Makhatana Fongdo Kibida India's World Health Organization English Sing Nigataraga Marigi Mars Kungatreta Polio Free Country Wina Laupokrabasu Yumtang Riba Leba Bangladesh, Pakistan, Afghanistan amadi Myanmar na singbada polio case asi laibana section tharang lokhat po oina immunization gi saruk ama oina yaurabasu sahi gi oina khongthang asi lokhat pani amarom da India da polio da free oide hairabasu aikhogi tungi yellow mission kanana bamadi national security gi damak home ministry na Manipur gi border singda free regime movement FMR lauthokhiba sugum Polio vaccination asi makha na tangai fadana leba asigi yenglaga panthokta ba yadaba thoram amani haikhenasu pausda makhatari atopa paumana ulauda ka samag yankhai leiba prefabricated house sangakhre irang si tungi mirol da thoktana bohonari Basanta Kumar mamang sai English ngani ga kungo humdegi me ahumdegi hauna state asida thokliba irang asina lanjena duna Bishnupur district ki ulau Sai complex amadi district asigi tungan relief camp sing da sangjapam lauriba inmate sing lainaba Manipur laingakna ulau mayai Sarjor da nauna saba ka samaga yankhai leiba block ahungi fabricated house ama Manipur laingaki education minister oiriba Thanauzam Basanta Kumar sanga duna miyamna kusinakre Bishnupur district ki DC Lorem Bikram ADM Bishnupur Hais Bobby Sharma Video Nambol Tongbram Syam Kumar athoiba mithung lensing oina sarugyara duna sangakiba fabricated house asida relief camp sing da leramba imung yankhai gani thoi gi miyoi chamaga maudraga taruk ngasidagi hongjin bauki fabricated house adu sangara duna minister TS Basanta Kumar na hai house thokliba irang si thajadana thokibi irangni adubu ngasigi mirolna awaba nanglaga su tungi mirolna amuhana thoktana ba palibelenga sina kona honari Mitop sanglaktuna yellow mi kaya gi punsi amadi lantum kya mangalibasi tungi mirol da amuhana thoktana ba history ama oina lehoraga ba NRC satnahana na bonari ngasi hongjiliba sisu permanent ati adubu tangai fadana permanent oina leiba yana bigisu thorang lairi adumoina ma athubada prefabricated house asigi campus manungi lambi atupa matamda black topping toragani loinana fencing singkharagani community hall amasu sana bonari Mafam asida lairiba mairoi singi lairik papam amasu siamna bokhona gani hainasu mangna phongdokhe thoram asiga mari lainana lairiba inmate singda blanket sing su khusanakhi atopa paumana sugunu da peace committee lairamdrabadi miyoi kya sibagi masing hengatlamgani bimol sugunu peace committee sembadagi serawa madi sugunu da irang thokpanati peace committee asina miyoi maudraga mapangi thawai kalakhibani haina Susampur district ki manungsana laiba Konkai Tabak Sudun Larambadi Mamang Saigi me Mapan Sugunu Kendri MLA gi Makha Sem Kiba Peace Committee na Thawai King Horaba Basi Kong Degi Tonjam Bimol na Fungdokre Ngasi Manipur Press Cup ta Pangtokpa Paugi mi Pumamada Bimol na Makhatan Hai How Kiba English Nganiga Kungo Humdegi me Humdegi Toklive Irang Sigi Manungda Hingna Bagi Lanpamda Miyoi Kya Singilamda Tabak Sudun Lady Susampur district ki manung sana lairiba Konkai Khulda nupi mapan angang ama yauna miyoi maudraga mapan haukiba me ahungi irang asina maram oiraga hana sunaba tholakpadagi sugunu AC gi MLA Keranjit ki peace committee gi makhada miyoi singasi maphamadu gi khunja singna lalon phai tamna thindorakhi aduba hauji pangthokliba assembly mifamda CM Birena peace committee asina maram oiraga
Sherauda Mai Saklibani Hibisi Yaninde. Peace Committee as Leramdrabdi Housing Irangas Lakidraba, Massing Housing Ladiba, Maudraga Mapanasidegi, Hengalam Gani Hanasapongdoki Amarondana. KSO Git Haupuga Basin Kankre, Kuki Students Organization KSO General Headquarter na February Kungani Tweet Tokiba, Notice Kimatungina, KSO Zeribam Tamenglongi 2024-27 Tam Git Haupuga Basin Kalihaina. KSO General Headquarters ki Vice President Daumang Hokip ki Sirol Amanhaidi Tam asigi Thaupuna Bakhalaba Miyay Singadudi President na Paumingam Hokip General Secretary da Thangmilian Singson Finance Secretary da Ngamko Hau Hokip Amasung Publicity Secretary da Pauzangam Tauthang ni Hadi Amaromdana World Hearing Day ga Mari Lenana Wakthon Lamthakre Malem Sin Matuna Pangtokadoriba World Handloom Day 2024 ga Mari Lainana Manipur da Sui State Health Society Manipur ge National Program for Prevention and Control of Deafness na Sinduna Wakthon ama ngasi Directorate of Health Services ki Director Dr. O Sanahan Bina Kanglagi Western Gate ki lamthakre Wakthon na sigi lamtungpa lampel da leiba MMC ki complex to iki Changing Mindset Let's make year-end hearing care a reality for all high theme ni makha pangthoki ba thoramadu da medical tamliba mahiroi kya saryaki thoramadu pangthok gi matang da director of Sanahan bin hai ngasi pangthok liba thoramasina state asida leiba miyam da awareness ama pi bangam lagani aikhoi mioi bigi yamna maruiba kayat ama oidiba nakong yearsi maram amadigi Taraktaba Matamda, Madu Matokran Oikibano, Mashidigi Natunava, Ikoina Kari Kari Togutaki Amadi, Lakat Piaba Kari Kari Levik Hebado, Ikoipuna Kaminaba, Sangihan Supundoki Atopa Paumana. As the list of Sanbagi Matang, National Media, and Lana want to Pivigi, Tokaiba Mong, Sakigedra, Hibigi Signal Lady. Mite Furupu as the list of Salana Bagi Matana, Manipur. High Court na Keeper review petition da Mapangi media sing Lana one to Kalakpana is the Dimanasi Tokaiba Mong the Sakipa Yavigi signable lady Haina is the DCM Joint Secretary Lesram Tes Kishona Fundokre Ngasi Tangwaiban Kuntokan Visanglen the Liva is the DCM office the Pomising Una with the Mang Makhatana High Court na Han Keeper Bardic Aduki Matungina the Stelangana Mitai Maite Furubasi is the list of Salanabaga Mari Lana Langana recommendation Taga the Hainapali Adumanama, Court ki Bardic Adu Yaukiba recommendation Taga the Bani Hadibuapumadu, Nauna Topa review petition that Yorokaba Sinamaramoraga, Miam the Samam Napokali, Mapan the Pongwa Pauxi Singamadi, TV Senil Sing discussion da Lana one talk P with the Gimite, Maite is the list of San Yaro the Bigi Pibam the Labigi Mawong the Uhalibasi Aranmani. Amaramda, Housing Satariba Assembly Mipamasida, State Minister N. Berera Mitay is the list of Salanabagi recommendation Tabasi, Hill Areas Committee na Hairakwadegi, Housing Tatan Lady had a Fundoki Bado Angapawi. Is the list of Salanabaga Marie Lainana, Kari Kari Masak Yawbagi happy to High Court na make Sina Palibani. State na recommendation Taraba Matung, Center na approved Taraba Matung na Maitay Singbo is the list of Salangado Ribani Haina High Court na Pali, Mas the Hill Area Committee Tudokpa roll yaw di Haina Sufundoki Atopa Paumana LMZ Manipuna Iray School Lanjanaratuna Ladiba Mairoi Sing the Mating Pangre LMZ Manipur gi member oiriba Hairoktegi Thongamba Khundrakpam gi Kungamari Subama Poknomina Lakpada Kanglup ki lan gi Saitheng Panglaba More Serau Susampur amadi atai mafam kyadagi Lanjanaratuna Housing Iray Wangjing School da Sangjapam Lauduna Ladiba Mairosang Singda Boy Kalam Pencil Colgate Laidik amadi asa atak sing tengbang duna Mairoi Singasi awabada saruk yakri haina LMZ Manipur gi Secretary Publicity Rakesh Naurim gi Sirol aman haidi Ningsing Mayabadi, Wangjing Kodom Pokpigi relief camp the lady by Lanjanaragriba Mahiroi Singadubu, Puxiel Sauraba, Ire School Wangjing principal Dr. Rajib Kumar Nareng Bamna, Fooding, Lodging Amadi, School Give P. Tawiduna, Maraibak Tiraba Mahiroi Singasigi Punsi, Maimasing Mapungpana Tamana Bohona Riba, Sida Puning Togat Poina, Asa Atak, Lady Amadi, Se Kalam, Pencil Singba, Mahiroi Kuntrarum that you talk even. Lanjanaratuna Ladiba Mahiroi Singaduda Pungning Togat Powapum Kasu, Kongsat Loy Sing the Fundoki, Group Asigi Secretary Ozit Srak Habamna, Lusingduna, Publicity Secretary Rakesh Norem Yauna, Kunjesur Mangsatabam, Surendro Ningombam,
Rameshwar Elangbam, PK Hoirongbam, Boinau Maibam, Thongamba Khundrakpam Amadi, Ningthauzam, Kameshwar Singba Marueba member Kiasu Sarugyaki. Ojit Sorakabam Fungdokibada, Kanagoma Muemagi Mapok Numika Mari Lena Kanglok Irang Wahalava relief came the labor my rushingda, Poning Togat Pamadi Mating Pang by Visiam Tangafati. Maramdi, Makoino, Muri Tungi Yumbudil Erakadoribani, Loinana, Mayu Makai Mainatuna Tadokrava Makoigitama, Aikoi Lady Haina, Pambom Ting Biba my rushing a shina Punging Wokal Kayada Noizagani. La generally by my racing Puni Wokal Fazan Biduna, Aran Wokal Satkitanaba, Hotnaba Hybisu, Yamnatangai Fadaba Amani Haki. Makasa Tarakpo and Kami Paki Mera Nistagi Topa Marevi, Pausing Miamna Tamzage. Kautru Amadi Kadang Bana, Kuki militancing na, no my capsin in Landasilakhre, Langana, Bethel Kuki Kulda Sariba, bunkers in Atuba Lotopiu, Kunjasing. Impal West District in Lamsang Police Station ki manungsan laidiba kadangban amadi kautru khulda koki militant singna ngarang Nongmei kaya marum kapsilaktuna Landasilakhre roinana Bethel Kuki khulga thangnariba singjang parengda koki militant singi bunker kaya saduna laidi hari pausi esina mafam adugi khunja kaya dagi phangma paugi matunginadi ngarang numidang pung 9 ga makhairum tapa matamna koki militant singna Harauktel Sports University gi singjang parengdagi Torchlight Kaptuna Kumtaraki, Aduga Koktruk Amadi Kadangban Part 2 Tamna Nongmei Camerum Kaptaratuna Landasilakhre, Loinana Angan Bamakalgi Searchlight Kumbasu Nongtok Kapkalaki Hari, Koke militants in Nongmei Camerum Kaptaraki Baduda, Kulngapu Kunja volunteers in the Suhandra Nongmei Camerum Kapki, Maduda, Koke militants in Adu Makata Nongmei kaplaktana Chingthaklomda Senkaki Hari. Kunja Kiana Pauxi the Makatana Fungdorok Pagimatunadi, Housing Bethel Kuki Kul Harauktel Chingthakasiga Taina Ladiba, Singyang Paring the Kuki militant Singi, Bunker Kamarum Sadun Lady, Loidana Pamasida, Apabamakalgi Kulai Pipe Kuki militant Singna Kuling Dun Lady, Masunamara Moidana, Kangluk Irangasi Hek, Fulakpadi House Pauba, Tatara Rungi Matamasida Kuki militant Sina Kautruk, Kadangban Amadi Ate, Tangana Ladiba. Maitei Kul Sing the Tatra Nomai Capsin Landasilakhre, Kunja Sing Tumpam Sapam Kangana, Yamna Wana Lane Bahabidu. Mapam Mr. Kuki militant sing games Haduna Lady Haba, Kanglabasu Manipulangana, House of Power, Taktok to Lady Basikarigino, Atopomatamda, Kuki militant sing Sitakopiduna, Kunja Sing Laitana Labor Pangan View Habisu, Fongdoki Amaramdana. UCM Kokomi Masalai Migi Office Yauna Mai Tadoklamigi Taudo Adubo Akan Mamongda Kandem Tawi Imanganbi Masakang the Bamu Singna February Kungo Humdogi Numidang Pung Mapalum Tabaduaida Paring Nina UCM Kokomi Office Yauna Masalai Ma Office Iskolama di Finance Office Mai Tadoklambigi Taudo Adubo Akan Mamongda Kandem Torokli Ngasi Impal Gi Palace Compound Liba Masalai Ma School gi get pangthokpa wakat miphamamada apunba Manipur kanbal imalu amkil gi president Laurembam nganbina phongdokhibda security force na khurak hangdana leidiba Imphal manungda numit amada pung kharagi manungda mathang manau naina satharakiba mai thaba yaikhai thugaiba thawong aduda fire brigade amadi Manipur police kari yengduna lehawi haina penda phongdokhi Amaromda numit adumaktada mapi council office mathakta asanba ka barada leijaba MSTB ki Paumi Kumar Nongthombambu Tamthina Phubada Natana Ma ki Polam Kudimak Mai Thadokpikiba Thawong Adubu Yaningdaba Phongdokhi Ima Lorembam Nganmina Makhatana Hai Kanana Kari Maramgidamak Hairiba Thawong Sisatakibano Haiba Lebak Miamda Sengdokadabani Loinana Paliba Lenga Sina Suthokliba Thawdo Adugi Matangda Kumna Thizinduna Mara Leba Sing Matik Saba Sairak Pigadabani Haiba Wapam Su Phongdokhi Hensu Paushida Sumakhatana Palakli Amaromdana Kuki MLA Taragi Matangda Privilege and Ethics Committee gi preliminary report puthoktuna khanganbiu Tara nithoi suba Manipur Legislative Assembly da Kuki Furup ki MLA Taragi Matangna Privilege and Ethics Committee gi preliminary report puthoktuna khanganbiu haina imagi mairana phongtokre wapam asingasi Manipur Press Club ta pangthokpa paugi miphamamada imagi mairagi media coordinator Palungbam Rani Balana Fungdokibani, Magna Makha Taraduna, Manipur NRC Satnanabagi Ayaba Lokiba Madi, Koki militant singer India Lenga Kasu Makhatana Satabi Yarui Haina, Assembly Session da Amatu and a Warep Lomina Kiba Dubu Imasuna Tagali.
लोइनना हौजिक चथरिबा एसेंबली सेशन की लोइगदब नुमित अनि खक्त ngairabaniना हानदगी खोंजंग संगसिंदुना लाकपा कुकी फुरुकी एमएलए 10 की मतंगदा प्रिविलेज एंड एथिक्स कमिटी ना प्रिलिमिनरी रिपोर्ट अमा हाउस ता पुथोक्तुना खंगन बिउ हाइनसु माकना मखा ताखि